Jiribangumna Thobal District COVID-19 laisa sandorokpagi kiningai thak yorokle. Pradhan ga naknaruba imung amagi masin manaw mga doktor ga naknaruba miyoy taruk positive oire. Hawkiba July taraga mga ra Thobal District ki manungsa na laiba Moizing Gram Panchayat ki pradhan yawna quarantine center ki volunteer ahum COVID-19 positive oiba thengnakiba masum July taraga Trete district asigi manungsa na laiba Lelong Usoi Pokpidagi Rims ta PG tawa doctor amasu positive oikiba adugi makha tarakpa oina makhoi ga sokna samnaruba sing mathang positive oirakpadagi Jiribangumna Thobal District su COVID-19 gi laisa sandorakpagi kiningai oirakle. Ngarang su hana COVID-19 positive oiba thengnakraba Moizing gi pradhan asige sokna samnaruba singi khungul libda district asigi miyoi taret amasung COVID-19 positive oiba thengnakrabane loinana PG maheroi asiga su sokna samnaruba singi khungul pak sana libigi thabak haukrabane Thobal gi phangba paw amagi matungina ngarang pradhan aduga sokna samnaruba miyoi taret positive oiba thengnakiba adugi manungda yawba Thobal wang mataba sorok mathaktagi DC office ta staff oiba nupi amagi masa mari maksu ngasisu nauna positive oiba thengnare masa mari asigi manungda iton tonba masa nupa asi sahi taragumdoi romtamak ngairi hairi positive oikraba pradhan amadi PG mahairoi aduga naknaruba amadi sokna samnaruba singi khungul libida ngasi positive oiba thengnakiba atopa miyoi sing adudi Moizing awang laikai digi ama Moizing digi ama Lelong dam mathaktagi ama amadi Lelong Usoi Pokpidagi ahumni haina su pawsina makhatana phungdorakle. Atop yamna maru oiba masum yamna ngakningai oiba paw manamu Hyderabad gi mathang sayolda planet manga telescope yaudana mitna uba phangani lakliba mathangi sayolda malemi tungan mafam kayadagi khutlai gi mating yaudana aikhoi gi mitna planet manga uba phangduna akhanaba masaki thawdok ama thokadauri haina Hyderabad ta leiba scientist sing ngasi nomaijing numita phungdokre scientist BG Sidatna Phungdokibada lakliba numit kharani sigi manungda Hyderabad gi amasum malem gi leiriba leba khudingmaktagi yamna nungaiba thawdok ama uba phangani haiki thokadoriba nungaiba thawdok adudi sayol asida numidangdagi ayuk phawba aikoina karigumba khulai amata sizinadana mitna planet manga uba phangani haiki aikogi mitna uba phangadoriba planet sing adudi Mercury, Venus, Mars, Jupiter amasum Saturn ni planet ahum masigi wangbada telescope sizinaraba matam khaktada Uranus, Neptune amasum Pluto uba phangane hena su mahakna makhatana phungdorakhi loisilakpada thamoi sokningai oiraba paw masang tang su mayam share tawjarange nupi ama su masa ani halamle thamoi soklaba thawdok amada sei kungatere surabi nupi ama sei mapan suraba masa nupa amasum sei manga gi masa nupi mi ahum Delhi gi Nihal Bihar da leiba makhoi gi yumna ngasi thangja numita halaga thamlamle thawdok adugi matungda thiba khangkidaba nupi adugi mapuroiba adu mihat adugi damak Delhi police na singnari haina su paw sina makhatana phungdorakli